ngasi yumnam khemchand khan khibagi makha taba akopa paw pijare yumnam khemchand BJP legislature party ki leader oina khankhre BJP na lusungbo Manipur lenga ama sembada Kuki MLA singsu yakhre singjamai kendra ke MLA yumnam khemchand ngasi BJP legislature party ki lusungba khankhibaga loinana hayeng nungthil chief minister oina wasak lauraba yai BJP na lusungba anoba lenga asida deputy chief minister ani leirakpa yabage oithokpa leibaga loinana amana kangpokpi kendra ke MLA namsa kipken aduga amana naga MLA maraktagi oigadawri BJP की parliamentary board na party asigi national general secretary Tarun Sukpu state asigi BJP legislative party की leader खन्नबगी central observer oina ara hapkraba matung ngasi nungthil party की headquarter da BJP की central lusingba singyawna pangthokiba mifaba mada wai khemchand bu BJP legislative party की lusingba oina khankibane Manipur da leiriba president rule gi matam tha asigi tarahumde de loerbana masigi matang do state as the popular government ama lehanaba center ki lusingba singna akanba thabak lokholakpaga iroinana BJP ki MLA sing amadi masiga setminari ba party ki MLA sing center ki lusingba singna koksilakpadagi ngarang phawbada MLA punamak Delhi da thungkibane BJP legislative party ki lusingba khannabaga mari lenana ngasi nungthil pu manga tabda Delhi da leiba BJP ki headquarter da pangthokiba mifamatuda BJP की national president Nitin Nabin BJP की national general secretary अमसुंग headquarter in charge Tarun Singh BJP की north east in charge Dr. Sambit Patra सुसरुग याखे वाई khemchand bu party की leader ओइने खलकपद center की लुसिंगु सिंह अमदि हानगी chief minister N बिरेन सु हराव फोंगदोखे ngasi की मिफमदुदा कुकी MLA taret की मनुंगदा लेटपाव हाउकिप मसा नाबन मरम ओइदुना यावखिदे दुगा लेटजमांग हाउकिप न मीटिंग की मयाई चनब फावबा यारोंखे हाइरे press na phong पाव की मतुंगना वाई khemchand लुसिंगबा अनौबलेंगा अमा लाकदौरिबा सिदा deputy chief minister ani leiduna amana kangpokpi AC की MLA nemsa kibgen atopa amana NPF के MLA singi maraktagi amana oiraba yai Bisnupur kendra के MLA Govindas Konthojamna anaubalenga asida home gi phampuraba yai haidi marak sida Raj Bhavan da wasak lobagi tharom pangthoknaba sem sakhibaga loinana Delhi da leiriba MLA sing hayeng Imphal da thunglaraba matung nungthil wai khemchand bu chief minister oina wasak lauraba yai haidi kumja 2017 da pangthokpa taramathoi suba Manipur legislative assembly ki mikhalda wai khemchand singjamai assembly constituency da BJP ki ticket da ahanba oina mikhalda mai paktuna Manipur legislative assembly ki speaker oikhibane kumja 2022 da pangthokiba tarani thusuba Manipur legislative assembly ki mikhalda BJP ki mirep ama oina anirak suba oina kendra asidagi mai paktuna mahut amadi RDNPR ki minister oiramkhe ningsangba yabadi mamang sahi 2025 ki February 9 da N biren chief minister pham thadokraba matung February 13 dagi Manipur da president rule lakhibane Union budget tayawdrabasu IDP singe special package pirakane haibagi thajaba leire haina BJP Manipur na phongdokhre ruling party na puthorpa budget amata da opposition party na support tawkhiba leitre miyamgi kananaba chama da chama afaba thabak tawraklabasu opposition party na di apenba oiraro haba wafam thamladuna Union budget 2026-27 da Manipur gi idanga sokhalaba IDP singe yaipa thaurangi senpham yawdrabasu center gi maikai de special package pirakane haibagi thajaba leire haina BJP Manipur Pradesh ki vice president Nongthombam Nimbas na phongdokhre ngasi ne tapat chu thekta leiba thambal sanglen da pangthokpa paw ge mifam amada Nimbas na hai mioiba haiba sri pen ba koba naide adubu phana phaba oirabasu ruling na torokpa thabak ta opposition na adum yetlaga leigani ruling party na phana aphaba thabak chama da chama tawrabasu opposition party da di pen ba koba nairoi phongdokhe mahana makhata da hai hujuk chathariba parliament mifam da ngarang finance minister Nirmala Sitharaman na puthokhiba kumja 2026-27 की budget ase India miyam ki yai phanaba budget ni puthokhiba budget adu lamda masta leiriba laita lairaba singidamakta de yamna khudong chaba pigadaba budget amane budget adu da agricultural industries and textile banking income tax education sports amadi tourism ki lamda hena khudong chaba leiba asibu hena chawkhat hanana bagi dama puthokpa budget ni loina ngarang puthokhiba union budget adu da kumja 2023 ki May 3 dagi Manipur da thorakiba irang asna maram oiraga lanjena duna leiriba IDP singi yai phathorang ga ahenba sanpham yaw khidrabasu center gi maikai de special package piraknaba thajaba leire masidantana ataya topa miyam gi yai phanaba kya ama torakani haina su phongdokhe
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ BJP Manipur Pradeshꯀꯤ Vice President Laisam Minabanta ꯑꯃꯗꯤ BJP Manipur Pradeshꯀꯤ Kisan Morchagꯤ President TS Rajesh Yakhre ꯍꯥꯏꯔꯤ concrete road ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡꯗꯒꯤ ꯂꯝꯕꯤ ꯈꯔ ꯇꯪꯈꯥꯏ ꯊꯤꯡꯒꯗꯧꯔꯤ ꯍꯥꯏꯔꯤ concrete ring road ꯁꯦꯝꯒꯠꯂꯛꯀꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡ February 3ꯗꯒꯤ ꯂꯝꯕꯤ ꯈꯔ ꯇꯪꯈꯥꯏ ꯊꯤꯡꯂꯒ tangkhai amada punna double way oina gari sing satgadori traffic control police wing gi ASP Sipang Cecilia Sopem Lana Thadrokpa Serol amada concrete road rigid pavement amasung line drain sembagi thabak mari lenana hayeng February 3dagi Dinku road ki awang thangbo saruk New Assembly road ki awang thangbo saruk thangmaiba lambi Watham Leraktagi Koyathong Pawagi Nongsup Thangba Saruk Amasong Uripok Kangsup Road Laisam Leraktagi Flyover Pawagi Awang Thangba Saruk Tinglagani Haidaba Lambi Sing Asigi Tingdaba Nakalomda Double Way Oina Gari Sing Punna Satkani Maramasina Lambi Nakalama Double Way Oina Sizanagadaba Lambi Sarukta Lambi Mapanda Leriba Yungi Myoy Sing Dukandar Sing Establishment Sing Amadi Miyamna Makalamatagi Gari Sing Park tawdana basukang halay loina na matam kharagi oina lokhaliba lambigi niyam ase miyamna ngakna satpina basu appeal tawrakle CM yauna minister mari wasak louraga trial of strength ulaba matungda atai minister sing hapkadawre hari mai mutkane hari Imphal Powerhouse Substation 33/11 kV dagi mai pidiba Kwaketel area gi mafam singda thasigi mangagi ayuk pung 13 dagi nungthil pung 3 phawba 11 kV tidim feeder number 2 gi mafam singda laidiba consumer singna power supply phangoi haina manager CSD1 MSPD Shell gi serol amana hairi menstrual hygiene bu fundamental right ama oina SC judgment bu taramna okli haina ningol club na phongdorakhre Supreme Court SC of India na January 13 da takiba historic oiba judgment habadi menstrual hygiene bu fundamental right ama oina judgment pi kiba bu taramna okli haina ningol club ki secretary general Modang Them inungan bisanu na phongdokhre hari mana makhata na high health right to life ka tana thana yadraba nupi masa oibi singi hak amani masi yamna maroiba fundamental right ama oiba right to life amadi right to education gi saru amani haina lauthokiba sibu taramna okle loinana masina nupi masa oibi kaya bu kudong sa daba kaya dagi kallagani haina khalle masina nupi masa oibi singi dama khwaidagi maroiba historic oiba judgment asina anoba thawna ama piragane judgment asina nupi masa sengna menstrual hygiene gi matangda thengnaduna lakpa kudong sa daba sing maroina sanitary pad leiba ngamdaba thage khongkap lakhu matamda ekai jaba hangoi jaba masina maram oiraga school chaning dabagi phibamda lakpa kaya asidagi mahai tamba phawba tokhiba yaudaba natte loinana khongkap lakhu matamda section haudabadagi leina kaya ama oiraknaba maram oirakpa adu khanaraba matungta sina hairiba judgment asi tarakpani haina lawjai haiki matang asda ningol club na Manipur lengakta hena maroina department of Education Government of Manipur da appeal tawzening badi Honorable Supreme Court na piriba akaknaba matam haibadi tha ahumgi manungda court ki direction sing adu thabak oina pangthok naba haikiba du Manipur da su chapchana thabak oina pangthok piu nupi macha sing na thengnariba khudong cha daba haibadi thage khongkap lakhu matamda sanitary pad leiba ngamjadaba period tawba matamda ikai jaba hangoi jaba pakhatpa sina maram oiraga school chatpa ngamlaktabadagi mahai tamba phawba tokhiba yaudaba natte judgment asina mahairoi nupi macha singda sauna kanaba piragani ningol club na so menstrual hygiene gi maramda miyamda hena wakal ta hanaba mass rally awareness program camera meeting amade poster campaign ke apang thuktuna lakle makhata na su pang thokki gane hari